Delhi da Emung amagi meeoi ahum hatlamme ina yum Pumba pumngang ngangkre thoudok singarang yum sakai shanumita Delhi ge satbari khark village da thok khibani asiba hakchang oina fanglaba sing adudi Prem Singh chahi nimfu manga mahak ki loina bi Rajani chahi nimfu amadi mahak ki machanupa ahal ritik chahi kun mari ne makhoi gi mangak sing thang na len tuna amadi makok ta check na thom duna hatlambani leikai gi meeoi amana makhoi gi hangdok tuna thamba get adudagi yum gi thong da I chen thaba obadagi thoudok adu tho I haina khangbangam kibani police ta pau piraba matungda investigation gi matung ina thoudok adu imung adugi machanupa atomba sida chahi kunni thoina oigani haina jet na thajanari Sidat asi obsessive compulsive disorder amasung aggressive behavior oibana chahi tarani thoi muk asida mental health institution sing da laying tuna lai haibagi document sing yum adudagi fangwa ngamkhe amadi akoibagi meeoi sing na phongdorakpada Sidat na mahaki mental issue na maram oiraga imung gi mi amata nungshiba ngamde amade mahak na mahaki imung halaga mahak mafam aduda leiroi haina hairam basu laiki hari haujik Sidat thoudok adugi matungda thiba khangdana leiri hari Police na makha tana investigation tauri hari